Moreh da Kuki khutlai paiba singna chatharakpa attack da IRB personal ani leikhidre. Manipur police ki ASI amaga Constable amagana shokpadagi RIMS hospital da laikannari. Kuki khutlai paiba singna kabdakpa nomai maruna panbadagi leikhidraba ani adude taruk suba IRB ki personal malom dage W Somorjit amasong Imphal West district ke manungchana leiba lamsang akhamdage takhelambam Saileshwar kawe. Aduga asokpa ani aduna ASI Sidar Thokchom amasong Constable Bimne. Moreh ki SDPO states anan hatpada hakthengna chenabani haiba Philips Khongsai amade hemkholal mate condition amate yaudana thadorakadabani haina kuki inpi tengnopal na warning pirakraba matung ngasi anganba ayuktage Moreh gi tongan tongan mafam singda kuki khutlai paiba singda state force ki mathakta RPG cell yauna akano mongda nomai kapsilaktuna attack chatharakibani haide. Presna fangba pau amagi matung ina ngasi ayuk anganba pung 3 minute lom taba adwaidage masing yamlaba kuki khutlai paiba singna Moreh gi chikim village tage meter chahum lom chatlaga leiba ima kondong lailembi ki khubamga thangnana leiba IRB post tamna bom yauna nomai round cham gi mathakta kapsilaktuna attack chatharakibane. Kuki khutlai paiba singna leptana minute kun lom akano mongda attack chatharakpadage manga suba Assam Rifles ki enforcement team amana Casper gari ama thojilakuna nongmai kapnariba maikai animaki marakta thachinduna thambaga loinana Assam Rifles ki maikai dagisu nongmai round kaya chikim village tamna kapsinbadage kuki khutlai paiba sing ado mafam adu thadoktuna chenkibani haide. Thaudok asigi matung tarakpada anisuba attack oina ayuki pung mangaga minute rom taba adwaida kuki khutlai paiba singna kanan bank lomdagi Moreh bazar manakta leiba SBI bank building di khunai resort ta RBG bomb yauna nomai round kaya atat akham leitana kapsilaktuna attack chathaba horakhe. Kuki singna kapsilakpa RPG cell adu pokhairakpada di khunai gi ground floor da leiba generator amadi gari macha ama kaya amasu amang ata thoke thaudok asigi matung tarakpa ayuki pung 9 taramdai adwaida Moreh forest gate lomdagi Moreh town lomda lakpa Manipur police commando gi gypsy amada kuki singna abuse charakhe. Gypsy aduna di khunai mapa yoromdai da lambida faijinduna thamba uwa sing lerambadage chatpa yadaduna leiringaida maikai khangdana pairakpa sniper maru amana ngaksamda panbadage W Somorjiti mafam adu maktada lekhidabani haide. Nakal amaromda masing yamlaba kuki khutlai paiba singna Indo-Myanmar Friendship Gate number 4 gi border pillar number 78 amasung 79 gi marakta leiba Chawang 5 village da leiba Assam Rifles ke Casper gari sing changlakpa yaroi haiduna takhorakre haide. Matam ikan kanadana Moreh ward number 5 Chawang 5 manakta Muslim basti dasu kuki singna bomb kapsilakpadage Muslim furup ke miyoi ke lanjennaduna Kabadistan da lona ke haide. Nakal amaromdana kuki singna Chawang 5 da leiba C company 5 AR gi post dasu bomb amadi nomai kapsinduna attack chatharakre loinana Moreh police station dasu bomb kapsilakre haide. Moreh town gi akoibada leiriba mafam kayada kuki khutlai paiba singa special commando manga amasung taruk suba IRB nipan suba MR manga suba AR Gorkha regiment amadi BSF ka akan mong da lanthengnade.